Shangshak Tengnoupal Lambi pakthok-chaothokpa yaona henna phagatnaba maongda Semgadouribasi official Singna Leppa Secretary Tagi Taba Yaroi haina United Senior Citizen Forum ki Secretary David Zimik na appeal tourakli hiramasigi matangda ngasi Manipur Press Club ta pangthokpa paugi mifam amada Zimik na hairiba lambi asigi nakyata khundariba khulkun mangagi authority na Secretary tana lambi asi sembi yaroi haiba mamangda thamba leikre ngasi maksu hairiba kun mangagi authority Singna Lambi asibu sem sabagi thabak phagatnaba firm natraga contractor Singda wapamase nohongnana ningsingli mamangda Secretary tana lambi semba yaukre maduda quality control tawdabana maram oiraga lambi gi phibam aduki mate fattaba thengnakibana appeal ase tawbani hiramasigi matangda road transport and highways ke union minister Manipuri governor works ke principal secretary amadi PWD ke chief engineer na akanba meeting changduna tender ki thabak thauram sing kupni yingshinbiu Secretary natraga madudagi henna thabak suge haiba firm natraga contractor da thabak subagi ayaba pigadabani karigumba Secretary tana kanagumba firm natraga contractor Singda thabak subagi ayaba piramnabadi madu yaba ngamloi haina David Zimik na makatana phungdokhi chahi yangkhai matung dane ko hoi namakta yamna haraujaba ama oibne ko lambi chauthok pirakba aga aduna kaika hoi chauthok yam purok toine ba hoi gi khunlak tabsing mayam gi damakta ko nuai dabjo achau leiba ko aduna kai to raga lambi se pancha saraga na chahi amani faroi dabi mong oredi yamna khoi ju mangjana lamkat thoga lambi sahalaga adugi mangjab yam lei ko adugi tender thabsing da khoina haibneba noi thabda tawbuda khon mateng pange tawbu noi gi kaino do tender thabda pajan thabiu haibu khakne ba khoina kaino consent akhoi gi leibisab je ko honorable union minister road and transport and highways ko adigi anishu the governor of Manipur adigi principal secretary works government of Manipur and chief engineer PWD department se moina mayam se khandok khanjin tawdo ne ko adu i moingon da request tawbne moina phasena kaino yengsin bio haiduna ko akhoi khunlak kun manga kun se cham request ne tawbu asida pawb noina tabirak tradi akhoi ne su akhoi gi nuai da ba thabak makha tabada nuai tab su khra puthok pada noyu adu dadi saubu su kaisu khalloi hana khalle ko